Union Finance Minister NIRMALA SITHARAMAN ngasi Parliament session na PUTHOKKADOURIBA Union Budget asibu approve TOUNABAGIDAMAK ngasi AYUK Prime Minister Narendra Modi na Mayai Tangbal Louduna Union Cabinet Meepham Phamkhre Union Cabinet Meepham aduna Union Minister Amit Shah Rajnath Singh amadi Prahlad Joshi na chingma tongan Union Cabinet Minister Singh na saruk yake Union Finance Minister NIRMALA SITHARAMAN ngasi India ki President Draupadi Murmu ga su unaki hari ngasi PUTHOKKADOURIBA Union Budget asigi matang Union Minister of State Finance Pankaj na paumi singda hai Prime Minister Modi gi ahumrak subatam gi ahan Union Budget asi yamna singthaningai oiba ma oigani Budget asi sabka sath san ka vikas hai buwa khalon asina yumpham oibani Budget asi na lepak asi economic growth hena khongjal yang na purak pangamgani loindra ngasi PUTHOKKADOURIBA Budget asina India na khwaidigi yang na chawkhatpa economy ma oihanbada achogumati ngama soiragani haina phongdoki Panba Yavadi Union Finance Minister NIRMALA SITHARAMAN ngarang Parliament Economic Survey table tawkibani ngarang dagi hauduna chatharakliba Parliament session asi mathang thagi 12 fawba chathagadabani